Kong Turel Padi Ril Turel ki Centrak pa ising na Imphal East District ki Kong Maikay Desu isaw awab kamthina mayong na bahore ine masida pawdamama mayamna uriba saktam masi hatak lumit kharni gi mamangda Manipurda kan momong nong churakpana maram orga isaw thokpugi saktam maduni aina hojik leiba mafam masida Imphal East ki Kongba area dani maruoina hariba Kongbugi area asida su Imphal Turel aduga Iril Turen Kongbu Turen kairakpa Turel longnambal dagi ising patharakpana maram orikanda hojik ising chengselakuna awaba thengnaba haure hariba mafam ching asida ngasi ayuk phawbudi ising chengselakla chu kai hena khudong thiba thengadabani adubu ayuk pung 9 mapal rom taba swai dagi kai hena ising chengselakuna hojik Kongbugi area maruoina chikau phunau aduga Kongba nakan leidiba khulsing so hojikse chauna ising awaba mayuk nari maruoina khoigi hariba khulsing asida yoi kya thokpa ngamdabagi awaba ju hojik leidi aduga hariba ising ichau thokpadagi thokpa ngamdana leiba miyo sing asi aramai tengoloi sing aduga Manipur gi oba Manipur State Disaster Response Force ki kangbuna mi kanmagi thabak chu chathari aduga sasan kaya amarom ju hojikse puthokpa ngamdabagi khudongcha daba adumak mayoknari aduga yamna maru oina Imphal East ki oina mai piba gi thabak pairiba du Kongmda leiriba power substation 33 kV gi power substation siju mapung phana ising thumjing khiduna mai piba ngamdabagi phibamda leiri hariba mafam asida leiriba employee singa impact news ko unaba matamda numit tarani romdi hariba mai miyamna mai pibagi piba ngamdabagi phibamda laigani haibi wafam phongtori isingji kangdibangdi mai thawal yaaba mai isingji na maram oiraga transformer ti thumge to bisang le mai thawal ki da sina policy ayamana wangkai ne thamang gong ne da yaripo Imphal East mai lon pi bene 33 da jenen kumalampa kan disi subang jo plug loina na hoji mokchu ising henkalakpagi changsi adumuk leptene henkalakpana maram oirkanda mafam sing asida ising chichakhida bo hodabada yam khudung sadaba thengari loire ising henkalakpana maram oirkanda area asida su tongan ba farm sing dagi nga chen thon rakpana mioi kya ising nga phanari 옥 시오드래 그 이나오 에티미암나 뭐냐 간비드나 아주 옥시 마싱세 저랑나 그노네 마사지나 42네 그거 두가 마피스나 아이네 와바디 얌 튀네 마용네 브라 아코이 와칸지 브라 다운 ꯆꯠꯂꯕꯅꯦ ꯐꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯠ ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯑꯦꯇꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥ-ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯑꯦꯅꯤ ꯖꯒꯥꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯄꯒꯤꯗꯨꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏ ꯑꯦꯇꯤꯁꯤꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯃꯤꯆꯝ ꯀꯩ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯑꯃꯠꯇꯃꯛ ꯅꯥꯏꯗꯅ ꯈꯨꯗꯛꯇ ꯇꯥꯕ ꯄꯥꯎꯁꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯦꯅꯤ ꯑꯦꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤ ꯄꯥꯕ꯭ꯂꯤꯛꯅ ꯑꯦꯅꯤ ꯑꯦꯇꯤ ꯑꯃ ꯍꯦꯛ ꯎꯕꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯦꯇꯤ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯀꯟꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯉꯝꯃꯤꯉꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯑꯦꯇꯤ ꯁꯥꯏꯠꯇꯒꯤ yamna puning thawani waini hojik etigi akhoi arambai tengoloi singna thangphibo wafam adumangni hantaki thokliba ichau sinatna Manipur gi luraba tanpham kya dasu saru yaduna lakwa dumlaba etigi tengoloi singni hairiba mafam sidagi akhoi gi oksi ising thumjallaba mafam sidagi puthorala kanda hairiba mangdo uriba tata di truck asida hapalaga kannabagi damakta thabak paikhatpagi mami aduni yum set oi thunare koi labukta leiba sam kha ade yum thani pu yang kai mai tawre ko ado ngasi suk thugom apai ye phigam chadra matam sida ngasi aram bai phigol gi unit 28 ka jp ga lakpi duna ngasi sira ko dabo ok se ngasi moi mayam lakna kan bi dana yamna ngai khongtok sei moi to thabu khodi mak su heng hena mapung phabo usno haiba apam su thamjari duga thakai mai kai de khoi da lakpam ta leitri lebak sorok si phongkat labane ba phongkat labane lebak si amsung lakpa ising ase hadak ne le haitam ujo 17 dagi di hadak ne hem chawe adugo hariba sumloba khangukduna thorokliba ichau sina maram oirkanda area sida leiba miyoi sing leifam leitaduna hojiki oina manangna pa club sing adu community hall singda changgefam logduna leiri adubu changgefam logduna leiriba miyam sing asigi yamna maru oina khudakta ising chapsolakpana maram oirkanda yumdagi chana thaknaba ising puthorokpa ngamhaudaba aduga
ꯐꯧꯆꯦꯡꯁꯤꯡ ꯂꯨꯞꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯒ ꯐꯤꯔꯣꯜꯅꯆꯤꯡꯕ ꯄꯤꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯗꯛꯇ ꯑꯁꯨꯝꯂꯕ ꯆꯥꯎꯔꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯏꯆꯥꯎ ꯊꯣꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯊꯦꯡꯅꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯇꯨꯅ ꯇꯨꯡ ꯀꯣꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯁꯦꯝꯗꯨꯅ ꯑꯁꯨꯝꯂꯕ ꯏꯆꯥꯎ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯃꯣꯁꯥꯒ ꯂꯣꯏꯅꯅ ꯄꯥꯎ ꯗꯝꯖꯔꯤꯕ ꯑꯥꯔꯁꯤ ꯃꯉꯥꯡꯆꯥ